mayam khurumjari ngarang 18th Lok Sabha gi result declare tawkhre adubu aihak mapung phana mai pakpadi ngamhaudre ngamdragasu Eingonda yamna thajabiraga thadabirakhiba vote lakh amaga lising kunthramnga something vote sing Eingonda thajabibagi damakta Maheshwarna hanna khurumjari aduga Eingonda thajabado keidounungda manghanjaroi tasengna Maheshwar aigidi thabak tawgena changjarakpani thabak tawkhini tawsu tawri tawsu tawkhigani leptan tawgeni adubu tawbagi journey sida tasengna haragadi mapandagi thong thinbana yaratre ai manung changjage ko khut amana thinbeiraktawa ai manungda changjage ko aduga changaga thabak to hena tawjage ko haibagi life ki journey amon thabak tawjage na changjabani ai thabak ki ni tasengna politics haibase aigidi my definition of politics is to do work aduna aigi adu khaktani men oina aduna thabak tawbasida mapung phana thabak tawba ngamdabagi mapung phana thabak tawjage ko haibagi wakhalonda leijabane aduna Eingonda bot thadabirakhiba mayam du soi thajaba manghanjaroi aduga Thadaraktaba singsoo ai nasana gyan tajai nanaw gyan tajai nanaw yamna gyan tajai handaki haidi political gi khara maram leiba condition khara yadabagi mayam su dum leiramgani adagidi different opinions leiba mayam leiramgani ai respect tawjai aduna tasengna haragadi aidi thabak tawgena changjabane aduna aina thong mapandagi thinba khut amana thinba yaraktabadu khut ani je thillaga thong amta hangdoga manung changjagena ai tawjabane aduda aina maka manungda changbagi matamse kithang yaudriba male aduna tasengna adubu yaudragasu ai hannadagi henna energy laina ai thong hangdoraga changba ngamdragasu khut amana thilambadu khut ani chang thilakani kaigina hai matamda aigi thabak sude lepcharoi ai hoje ai ichanupi kitang nari aduna ai mafam amdai mama kitang layengi kitang masa ngamdabagi haitare aduna yam thuna faragani masu aduga makha thabak leptana chathagani thabak na mai thabak ta mai onjangani aduga aina punamak ai damakta tawigi ba Lok Sabha gi ta kaino haiba matamda ataina sudum masa gi angamba saida tawna ba ngatani adu aigi oina haijarabada aikoi gi oina haijarabada yamna free and fair election da haibadi ai sa haidi mayam akoi gi mandal group kai amta leiba natte ai khangjai leibiriba mayam aduna aigidi worker hairaga worker nate aigidi leibiriba nungsiba singsina angmangamba thakta nacha Maheshwar naw Maheshwar yama Maheshwar mai pa aningbagi damakta chengiba ngaktane ai khangjai aduna masagi thamoi sengna haidi karimta leitana haidi mai pakta bayade ko na chenbigi adunabu ai 1,35,000 something phangba ngammi bane mayam do yoromdragadi ngamamda basu yai haitare aduna mayam nungsina siam sengna thamoi sengna tawbibagi damakta su yam thagachai aduga nacha Maheshwar naw Maheshwar yamba Maheshwar keidounungda thabak lepoi thabak leptana thabak changchangani aigi thong thinbagi thabak leptana thingani thong nama thinbado ani khut ani changan thilakani ado ka manungda changbadudi matam kitang yaudribra haibagi orambasu yai ishona mapuna mapam chana piraga adubu thabak oina pangthokjagani mapanda leire thabak tawgani ka mapanda leire thabak tawgani ka manungda change dam thabak tawgani ai thabak na taksagena khanjaba mi amani ai ama ngangnara khotnaraga tawbasu ai kya pamjade aduna ai main motive ti thabak tawba adu hojiksu leibiriba mayam ai mai pakpa sing dai leibiriba mayam da su ai mayam punamak ta su dum puna haijari punamak aphanaba tawba ngatani aduna mayam gi interest ta mayam gi thajaba se mangan bidaba mayam pulap pun minaraga haidi amatoina koi manipur hoji wari basi waba yaba warabane kuirabane sigi solution phangdabagi damaktene mayamna chongthoknare iba mayamse ai samaksu chongthokibasu waba yaba ware ko haibagi kaman no changa kamta okhaijage ko hana chongthorakhibani aduna aduna sigi solution se porak pangamna bon aminasi amata oina punchalaga sol mayamna ingona thajaba aduki matik laiki leisu leiri aduna sigi thajaba keidounungda manghanjaroi ai thabak leptana tawjarakani aduna tasengna haragadi aigi damakta tawkhiba chenkiba haidi ai tasengna ai khangnadabida ai sa khangdana aigi damakta tawgiba ngatani ai sa khangdabida chenba ai sa khangdabida chelaga mai pa aningbagi damakta chelaga sengna tawjagiba ngaktani haitare aduna mayam tasengna Maheshwarna phajana khangjai aduna mayam punamak manipur leiba mayam punamak prajada haijari khurumjari Maheshwarna nacha Maheshwar hena thabak torakani khut ama thilambado khut ani thilaga thong thilaga thabak ta solution porakna bahona jagani koi power ma paidraga su ka manungda changma ngamdraga su thabak oina taksarakani aduna Maheshwar gi energy hena hengalaga thabak hana dagi hena tawjarakani na mayam haijari mayam punamak khurumjari